Churachandpur mini airport ama Semgatpinaba LM Khaute na Taksinkhre Pawasi Pandam Pausedagi Lakhibani Churachandpur mini airport ama Semgatpinaba Kuki MLA LM Khaute na Civil Aviation Minister Kindarapur Ramohan Naidu da ngaha New Delhi da unaduna Taksinkhre any life ta fonglakpa pawa magi matungin na LM Khaute na Union Aviation Minister ga New Delhi da ngahan unawaga loina na chairwala mapisinduna Churachandpur mini airport ama Semgatpinaba Taksinkhre Kuki miyamna mapan lamda sanaba honabada thengnariba khudong sadaba kayagi matangdasu minister da khangankhi haire Leingakna Cheksindabadagi Jirida Erang Lakhibani ex-minister Biren Pawasi Pandam Pausedagi Lakhibani Haukiba chahigi May ahumdagi hauna Manipur da satharagli bakanglub ki Erang asida Jiribam district ki oina sahi ama hena santi oina leirakhe adubu handak Jiribam da thorogliba kanglub ki Erang asidi Leingakna Cheksindabadagi thorokpani haina hana Manipur Leingakta minister oiramba asangbam Biren na phongdorokle Kanglub ki Erang na maram oiraga hauzik Jiribamgi Vidyanagar Sports Complex ta lanjena duna leiriba miyamda polam kaya mateng pangba lakbada ex-minister asina mathaki wafam asi phongdokladuna mahakna hai Jiribamda leiriba miyamna sahi ama district asida santi oina lakhe adubu handak Jiribamda Kanglub ki Erang na maram oiraga district asigi manung hanjina leiriba mitaygi yum kaya kuki khulai paibasing na mai thadokre Leingakna mafam asida leiriba miyoisingidamak ahianba state ki security personnel sing thajinba ngamdre masi Leingak asigi achouba soibani haikhe mateng pangbagi khongsat aduda Jiribamgi saruk yakhiba social activist A Surendra su saruk yakhe Churachandpur da Nupi ama Hatlamle Pawasi Pandam Pausedagi Lakhibani Churachandpur district sahi marifurom surabi Nupi ama sakhangdaba singna Hatlamle haire Thaudok asi Churachandpur police station dagi makhapangna kilometer mangarom chalaga leiba Emmanuel village ta ngaha numidang thokibani Laikhidrabi ahloirabi Nupi adu launa khojam Elias Taomboy mapuroiba laikhidraba gin khojang ne press na fangba pauda imungda miyoi amata leitabagi tanja lauduna masak khangdaba singna Nupi adu halambani haire imung manunggi miyoi singna Emmanuel village ta leiba yumda halakpa matamda Nupi asi siraga leiramba thengnarakibani Laikhidrabi asigi makokta yotkumba posak amana thomduna halamba yabagi oithokpa amade mangaksamda wire lagatpagi dakfamsu leirami haire hakchang adu police na lokhatuna Churachandpur district hospital da thamkhre amarom da sahi yamlabi Nupi asibo halambagi thawong Zau Youth Organization General Headquarter na condemn tawragle International Forum da India gi mai Thampham Leirakloi Maheshwar Thounaojam Pawasi Pandam Pausedagi Lakhibani Khangbagi pangal hendoklaba Manipur gi rang asigi solution puraknaba state Leingakna thubada thabak paikhatpam thoe Manipur miyamgi hingbagi hak amadi democracy bu hatokpagum satharagliba thawong ase athubada thingaudrabade International Forum da India gi mai Thampham Leirakloi lamdam asigi lusingba singna party gi khenaba thamdana amatoina punna leminaduna akan action loba matam oire haina RPI Athawale gi National Secretary Maheshwar Thounaojam na phongdokhre New Delhi da pangthokiba paugi mifam amada Maheshwar Thounaojam na phongdokhibada Manipur gi oiragliba phibam asi miyamna khangdunu leibagi pangal hendorakle Churachandpur more yauna mafam kayada illegal immigrant terrorist singna lamdam asigi yellow mi singi punsi temsingna duna yum kai kaya mai thaduna Erang asi tetharakibani masida mukhandakta Jiribamda tamthiraba thawong sing asi chatharakbada Central Force na micham miyambo ngak senduna thambagi mahutta evacuate tawrokpa simak laibak thibani thawong asimang na Kashmir Pandit Singh evacuate tawduna Union Territory semkhibagi mawong adu malakle mahangna makha taraduna sports ki lamda malemgi fambakta Manipur gi sanaroi singna India gi mingsat purakpadade laibak pumba Manipur bu thagatle adubu sahi ama hena Manipur na mai chakpada laibak asigi lusingba sing yauna miyamna tumina laibagum tawriba simak laibak thibani Manipur miyamgi hingbagi hak amade democracy bu hatokpagum satharagliba thawong sing ase athubada thingaudrabade International Forum da India gi mai Thampham leiroi masimak democracy satpa khwaidagi chawba laibak asigi puwari da mutana lehogani haibase luchingba singna khangba chumgani haikhe loinana Manipur gi Erang asigi solution ama puraknaba state Leingakna thubada thabak paikhatpam thoe chahi faraba fauba Erang asigi solution purakpa ngamdaba haibase thabak tawde takpane
masida ruling na thabak tawdi haiduna opposition na political gi khudong saba lawbagi wakhal thadok piyo aseng ba chumba sing thidok tuna center da punna taksin minaba change lusing basing na party gi khena va thamdana ama tawai na punna le mina duna chapsa ba action ama lokhat pa matam oide haiba wapam so Maheshwar na phongdok khe